ꯇꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯊꯣꯡ ꯑꯃ ꯇꯦꯛꯊꯔꯛꯄꯗ ꯃꯤꯑꯣꯏ 8 ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ngasi ayuk pung 9 taba matamda Jiribam police station gi manung sanba police station dagi kilometer 16 rom chatlaga laiba gaukhal haiba mafam aduda saba loidriba thong ama tektharakpada mioi 8 sokpadagi laikanakre asokpa sing adu Borobekra health center amadi Jiribam district hospital da laikanare makhoi singi marakta ka hena sokpa yauri thodok adugi matangda police na thijinba hokre 요거 막하나 하고 버리고 공부터 니죠 Muslim singi senglaba thoram ama oiriba Idul Zoha gi thoram ngasi Manipur gi mafam kaya dasu pangthoknari Masjid Rotta laiba Sada Bazar Jame Masjid Managing Committee na sinduna pangthokiba Idul Zoha gi thoram aduda Managing Committee gi President Muhammad Muhis Ali Secretary Muhammad Abdul Salam na maro iba miyoy sing oy na saruk yaki thoram adugo mari lenena Imam Ziyazuddin na wafam kaya thamlakli Islam dharma gi oyna saarba nimidasi Idul Azha gi niminni mapu gi damak ta ikoina namaz sonjai namaz solaga mapu da ikoi khudi pi pabasi ko pi na ko thawni jaba dum niminni harbu nimin sa maya puno pullaga ari le ta puno samina ba mapa mawang ta po masuna amugumna puno samina ba amsung hek laiba khudimba jati bijaje khaidana amatoina sami nungsinana sami thanina megi adum mapu nimi sai ko ngase pangthok jabadi More dasu Idul Zoha gi thoram pangthokre more da leriba Islam dharma chatpa mioi singa masjid ta anganba ayukta gi hona lai khurumba laknaki Manipur University ki Vice Chancellor AP Pandey Loktho Haiduna Manipur University Students Union Manipur University Teachers Association amade Manipur University Staff Union na nimit marfu hena khongjang changsin kiba asina University asiki lairiba classroom amade atai block sing solonduna lairakpadagi University asigi mafam kaya mongsong amagum laire University asigi sangpham manakta laiba University manung khakta da sejinana ba thamba cycle sing matam kuina sejinada badagi mafam adu hanaga yengna bada achauba ahongba ama lakle department ayambagi changpham sing na pi haugatle madi department ki lairiba ka sing matam koina sit chengdabana nongma gi mot pa henjil lakle hauji marak thana break amatang lawjari Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor sorakpadagi puju singaktaba, hakchang choktarba, tumba chaba yaraktaba, khong hama nungairaktaba singidamak, amatta nairaba upaidi, Jolib syrup, amasung Jolib capsule wo changne sinabiyo. Beki tungda taramna oksari Pumlen patta sangai yokpa yaroi Pumlen pat kansi haina arong khunau haibong kaidong be youth physical club amadi maira paibilup na wakat mifam jathakre mafam adu sangai yokpa yaroi hingnabagi lambi makhata na pibiu haina nupi amana phongdorakli Sugina sadi Kaibu lamjau nesre bata sangai yokpiri ba sarkar na yo isida mapung marai phana sangat sagadna yokpiu hiang nang kendra na koliba Pumlen pata sangai yokpi gani hadna sarkar na changsan birai ba khongjang je tawbi garu mayam barja punam ki chakta pham ojari ba pani asidi ithai damna sohanduna ising yokpi dana yamna awana ta dana lejari ba khongang amani mayam sigi chakta pham ojari ba khongang sida sangai yokpi ba taragadi mayam barja sigi chakhau phoidat pani dun sarkar na changsalai ba khongjang je athu matamda handokpida ba taragadi barja pumnak mona changsan ba khongjang akoi lepchadana changsan jarkhini Association Manipur na hibong pokpida laiba lahau thabam Raseswari gi imungda lupa lising tara mateng pikhrei Raseswari gi machanupi gi lairik tamnabagi thagi lupa lising manga jahi amagi oina piragani haibaga loinena solar home light system amasu imungaduda khusinaragani hairi
Hasi ora bete maroi pe pau amuk. Saba loi driba thong ama tek tharak pada mioi tare chok padagi aikana khrei. Hasi ke nadi matang sidlo sinjari umna mapo makana khurumjari.